अहानबदा मरोइबा पाउ Ibudao Marjing Hanajing Laikai Information Cultural and Social Welfare Library United Club ngasi Chief Minister N Birengi Loinabi NPI Nuna Sangakre Lakadoriba Assembly Mikalda Ketrigao AC da Congress ki tiketa mirep oigadoriba ex MLA Mohammad Amin Sabu Sagatuna vehicle rally ama chatkare Amadi Achet Pamari Thamnaba Pandamna Apunba Iraipaki Mahairoi Sinpanglup Aims na Ningol Singbu Chako Bagi Thoram Ama Pangthokre Miyamna government piba COVID-19 ge SOP sing ningthina ngakna chatuna chathokpa matamda mask upiba sanitizer sizinaba khutsa sengna toina hambiba amasung foot taruk ki distance ngakna chatpa haiba chatna kanglon sing asi tung induna COVID-19 dagi ngakthok minasi loina na chaitara nepal gi mathakta leiba miyoi singna COVID-19 vaccine soyana kapthok piyu krumzari poni tv na sandok chabanung thilgi pau mideng tabiri bapumna mapu taramna okchari hojik pau sandok na pizari Haingang Makha Laikai da Laiba Ibudao Marjing Hanajing Laikai Information Cultural and Social Welfare Library United Club IMSUC ngasi Chief Minister N Birengi Loinabi and Hiyainuna Hongnabi Matung Inna Sangaduna Miyamda Kuchinakre ngasi gi thoram maduda K Jayant Singh Pradhan Haingang Gram Panchayat P December President BJP Imphal East amasung Y Nando Mangang President Booth Level Committee na maroiba miyoi sing oina saruk yakhi Thoram asiga mari lainana NHI nuna haiki IMSUC na afaba sanaroi kaya puthokpa ngamkhre Haingang hairiba lamdam asi Manipur gi sanaroi khwaidagi masing yamna puthokpa ngamba lamdamni makhatana naha kayabu sana khonabagi lambida pusin biraktuna masak naiba sanaroi amamam oihannaba club asina kanna honabiyu haina mahakna fongdokhi Apunba Iraipaki Mahairoi Sinpanglup Aims na senduna ngasi lamdam asigi ningol singbu chakobagi thoram ama Kwakaithal Bazar da leiba Aims ki office ta pangthokre thoram maduda Manipur University ge Manipuri Department ki Assistant Professor Naurem Sanatomba Aims ki President Saikhom Premchana President amadi Sirka ki President Somendro Thokchom na dais ta famki Aims ki General Secretary Nickerson Kumanchan Haiki Madudi ngasi gi thoramasi ching amasung tamda tariba tongan ba furup singi ningol sing amasung lamdam asigi thabak thoram khudingmakta saruk yariba mahairoi singa achetpa mari thamnaba kunai asida lakliba ahongba kaya amana maram oiduna machil manaugi mari mangtharakliba asi kannaba amadi ima amatagi machani haibasi ningsingnabagi pandamda ngasi gi ningol chakobagi thoramasi pangthokpani tungda saruk yakiba ningol singda Chak chara ama chaminaraba matung achamba khudolsu tamki Ogi tuan grup jati kya gi session koina nungsinabgi koi lipul lam punana onara pugi wakalon ne amadi masi kunai sta ai kogi channel launch saksa yu amadi je saksa ke mang kumaramna ai kogi society da yamna ahom kya lakwa amadi machin manau ani gi marat laina ga mari kai tharakwa amadi ai culture identity mang ko na maram moi kan da inau bu sinau na khanaba amadi khatabu wakalon kya khalakuna ngasigi khunai sida khatabu lamcha saja kya chalakwa khatabu lamcha saja da kya khongdar kwa asugum gi mami kya sa na ngasi ai koi roya tamya amadi tonga tonga no group jati kya gi koi association jing ai koi ga ek ya koi gi imam atagi masagumna khanduna ai tare akoi imat amatagi masagumna khanduna koi ngasi sing nauni haibagi wakalon ta ngasi gi sumba samba ningon cha koi thom se pangthok sabani Lakadoriba Assembly Mikhalda Ketrigao AC da Congress ki tiketa mirep oigadoriba ex MLA Mohammad Amin Saki Ketrigao Mayai Laikai da Laiba Yumdagi Ketrigao Block Congress Seva Dal na sinduna vehicle rally ama Ketrigao Kendra na Ketrigao Sendra Sinbathungna chatkare Amin Sabu support tauba kayana ngasigi rally aduda sarukyaki
ngasi gi rally adu da gari chamnga hena saruk yaki thorongga mari lainana Amit Shah na haiki BJP Mukta Bharat haiba slogan ga loinana ngasi gi rally asi pangthokpani BJP asi chinna panglaw da lawba thabakti sungtau tawdaba party ni party asi maru fangna muthatpa haiba pandam thamduna ngasi gi rally asi sinbani haina su mahakna fongdokhi BJP na lawtokiba scheme sing asi miyam da kadai fawba yohanba ngamle go to hills amasung go to village ki kanaba asi miyam na kadai fawba fangkre haina Amit Shah na hangladuna BJP asi supnagi chin gi party amani haina mahakna makata na maral sikhi Lilong Arapti Mayai Laikai Kangjebungda Arapti Urup Gram Panchayat Demand Committee na sinduna Kairao ACG MLA Laurembam Rameshwar Maitebum miyamna support tawri haiba utpaga loinna taramna okpagi thoram ama pangthokre ngasigi thoram aduda Lilong Municipal Council gi Wahengbam Meena Kumari Arapti Urup Gram Panchayat Demand Committee gi Advisor Thongam Parijat Singh amasung Arapti Urup Gram Panchayat Demand Committee ki convener Wahengbam B. Chandra Singh na saruk yakhi. BJP Haingang Mandal gi meeting makhada Luang Sangbam polling station 2/12 ki booth level committee na senduna ngasi thambal gi poster campaign ama hodokre campaign aduda polling station 2/12 ki yumthong kuding da changduna thambal gi symbol thetpa gi thabak chathaki campaign aduga mari lainana 2/12 booth level committee gi member and Kennedy na wafam kaya phongdorakhi Arido kita nggak tahu kalau aduga penjit mayam jigi lak piriba university kwai punamak lebar ngasi November ki tarik 19 nongmaijing numit yaifharba numit asigi ayuk ki pungpham dagi Luang Sangbam 2/12 booth level committee na oliba jagada leibiriba khunja singaloinana honorable chief minister bu sogatpa amadi BJP bu sogatcha boina booth asigi manungda leiriba yumthong kutinga changduna hairiba BJP lengang na paikhalaliba chapot thorang amadi yaifat thorang mayam si sogatcha boina ikhoi lotus campaign asi ngasi siri nongthongbam mingona panjarabada samungok singhagi sangai dagi ahoboina ngasi gi numira sida numi laujaraga masida khwai punamangna lenga asina paikhalaliba chakot thorang mayam asi amadi yaifat thorang mayam asi yengbiraga makhatana punna sogat minasi afaba kunai ama chakot kunai ama ohen minasi habisi Luang Sangbam 2/12 booth level committee gi maikai dagi mahut sinjaraga miyamda ngasi khudong chaba si laujaraga paujenjari Paugi Marathana atenba break amtang lominasi Institute of Manipuri Arts Imagi acting classes lakliba December 1st week tagi haujaragani maramasina haujagadoriba classes asida yaubi ningba pambiba singna acting classes ki anoba batch lisingani kunmathoi amadi kunnithoi gi form submission tauba yaragani akupa marol gi damak Irom Sham Kishor Tera Tomram Laikai amadi contact number 8787458096 asida pau phaubiru Breaking matungda taramna okchari makhata ba pau Hauzik Kakching District ki Deputy Commissioner ki Fampuriba IAS Dipu Gangmaina Matamama Ukrul Senapati amadi Tamenglong District ta tongan ba Fampuri ngaida Senza Thumza tawbaga mari nainana thangalakpa case amagi matung inna IAS Dipu Gangmai gi mathakta Senza Thumza ga mari lainana inquiry tawnaba Center gi Ministry of Personnel Public Grievances and Pension Department of Personnel and Training AVDIA section gi Under Secretary Rupesh Kumar na Manipur gi Chief Secretary da aiba cherol tharaktuna khangal lakle haina pau amana phongdokli
Imphal West ki Patsoi AC ki manung chanba Khamnam Lairak Community Hall dangasi Dr. Krishnananda Support Group na sinduna nongmagi oiba lemna mid checkup tawbagi tharam ama pangthokre. Tharam aduga mari lainana Dr. Krishnananda Support Group ki advisor Zadumani na hai ki mid ki oiba medical came asi mamangda su kayarak pangthokre matungda su pangthokhigani. Mati asina second oina mid patangi oina here the mid am the tangai padaba ama oidna one and all things I koina palo matamda mid amadana ba amadana ba amada loina mak kokna ba loina mak leiba maramna I koina mid khara hena status tijaraga leiba kogi citizen se mid phana amasung darkar lega kogi secretary commerce patingi commerce koi mathang na pathok singa koi tawngana ba State asigi dengue case chama yankai mari thengnabagi manungda More amasung Technopal district tagi apunba miyoi marfutra mathoi oiduna khwaidagi case wangba mafam oiri adubu anaba asi thuna fabana state asigi oina hauzik miyoi nipan khak nari haina health director Dr. K Rajona fongdokre. BJP National President JP Nadda amasung Chief Minister N. Biren Yauna Bishnupurgi Kainauda Go to Village to Hogdokpa Chatlingaida VIP Singi Gari Marakta Yepsil Lakpa Gariama Police na Kamlaga Wahang Pawang Baga Loinana check Taubada License gun Yaurambagi Police na Faki Banupama Ngarang Duty Magistrate Imphal West ki Mamang da Putoklaga Numit Humni Singjamai Police Station ki custody da remand pikre. Police custody da remand Laukat Kraba Miyoi Adudi Hairangoi Thong Awang Maibam Laikai Dagi Thokchom Gyanendro Chahi Kuntaru Apokpa T.S. Munindro Kawi. Manipur Pradesh Congress Committee MPCC gi General Secretary Su Oiribi Lakliba Taranithoi Suba Manipur Legislative Assembly Mikhalda Khetrigao AC da Congress ki mirep oinaba Thaurang Tauribi Punam Rani Wangkhemna Luchingduna ngarang chatkiba Jan Jagaran Avian Ready Police na athingba pirakpadagi muknaba thokre. Paugi marakthana atenba break amagamung dominasi. Tapta Institute of Fusion Music Taiphum gi makhada Tapta gi sei khakta da yumpham hoiba The Voice of Taiphum haina mingthon ba Singing Talent Hunt 4.0 lakliba December gi tang kungamari sokli singani ga kungamathoi irai numit gi pangthokpa hauzaragani. Episode 9 Sathagadoriba Fusion Music Competition asigi winner amadi first second runner up singda pigadaba khudung sav singdi Free day say semba record changba amadi tapta musical concert ta rotation naina sarugyahanba asina singbani akupa marol gidamak 9362109942 natraga 6009166130 da pau for organized by Tapta Ven Music and Tapta Fan Club. Break itungda makataba pau. Laibak asigi oina miyoi crore chama hena COVID vaccine kapthokhibaga loinana Manipur gi oina ahanba amasung anisuba dose pullaga November kuntaruk faubada miyoi lak kunmathoi lising kuntramathoi ga samnga humfu mari COVID vaccine kapkhre. Manipur dangarang COVID positivity rate asi chada ama dasmik ani record tauduna sahi asigi khwaidagi number rate oiki. Haukiba pung kunmari asida miyoi taramapal Nauna COVID-19 positive oiki laina asina maram oiduna miyoi ani sikhi. Hauzik state asigi COVID-19 case masing asi lak ama lising kunmanga chama kunmanga yaure loina na sikhiba masingna lising ama chamapal humfutara sure. Manipur na yumbu oiduna mathang thagi tang tararuktagi taramapal fawa All Manipur Muay Thai Lovers and Players Organization na Kuman Lampak Sports Complex ta pangthokadoriba for UMI Senior Men and Women Muay Thai National Championship ta saruk yagadaba singi selection ngasi sangangai community hall da pangthokre. Loina na tournament asida saruk yanabagidama nupa macha 12 amasung nupi macha 12 khangat khare. Khangat labasingna December anidagi 12 phawba sangangai community hall da pangthokadaba non-residential camp ta saruk yagani. Manipur team gi oina Sankar Ayek Pamna team manager amasung Thoiba Loitong Bamna team coach oina saruk yagani.
Tamenglong district ki Puching village da numit mangani chupna chatharakpa first football and volleyball knockout tournament ngasi loisenkhre. Tournament asi Duiga Alang surrounding villages organization na Puching Youth Club ka khucham naduna pangthokhibani. Tournament loisenbagi thoramadu to attain the highest development and unity haiba hiramda pangthokhi. Ngasi gi thoram aduda Duilwan 2 gi member Dingzen Pamai Dasvo gi president Twanbui Kamai executive member amasung Luching Basing loinana Puching Youth Club ki mihut singsu saruk yakhi. Tournament asigi makok mathang takraba singda manamathumsu yenthokhi. Nupi amasung nupa gi football team taruk loinana nupi amasung nupa gi volleyball team humdoina tournament asida saruk yakhi. Ngasi Imphal da phongba pau che singi maroiba pau khara yingminasi. Hojik aroiba da maroiba pau amuhana. Ibudau Margin Hanajin Laikai Information, Cultural and Social Welfare Library United Club ngasi Chief Minister N. Birengi Loinabi and PI Nila Sangakre. Lakadoriba Assembly Mikhalda Ketrigao AC da Congress ki ticket mirep oigadoriba ex MLA Mohammad Amin Sabu Sagatuna vehicle rally ama chatkare. Amadi achet pamari thamnaba pandamna apunba iraipa ki mahiroi sing panglo aims na ningol singbu chako bagi thoramama pangthokre. Pony TV meeting tabiri basingbu amuka hana khurumsari.